ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯦꯔꯣ ꯃꯌꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯦꯔꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯑꯐꯥꯎ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯣ ꯑꯝꯇ ꯁꯤꯡꯒꯔ ꯃꯌꯥꯝꯗꯣ ꯎꯅꯕ ꯐꯪꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯎꯅꯕ ꯐꯪꯉꯒꯗꯤ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯠꯆꯔꯛꯀꯦ ꯐꯪꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯏꯁꯩꯗꯨꯗꯤ ꯑꯩꯅ ꯂꯥꯞꯅ ꯅꯝꯃꯒ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ
esei nungairaba. Aku cuma tamjigi hero ni nih. Saya juga tentang naksa raga, tentang yang orang tu yang jauh. Skandal orang yang ni nih. Ya ini.
laga kokani wakal gi awaba karam hidak saraga phamani punsi nungaiba karam hidak thalaga koklaga phamlaga kokani wakal gi Port masam kap sira na kajale. Hida ayam badagi anang na port kajale. Thai na mamang ngai degi ma thai na mamang ngai degi le masu. Yu na lai daga kathok dari ponida. Lai koram matai hida na sanga yaw na. Tangram badagi anang na port kajale I. Adagi the all Manipur Youth Association na minju chandre. Rule and regulation to gaya mera pai bi Sori si pai thana na sawore. Alda, aku General Secretary Nasmai Singdorei, Warabasini, Sukharaba Nawi, Warabamari Sukharaba Maram, Sarang dalam Wakal, Nimbakai thamoi, Iram Asida Poko Bagi, Supam Kandra Pusi, Mapung Kandra Pusi, Karambe Hidak Harga, Pokani Wakaki. Life ki mahal fagjarabasu thamoi giri poison leikai ki benda na fancy you beach in the light but we need us somebody DJ anybody wanna be but we need us somebody not the kawama wanna be Rosy biang sidi, dah Sori hoy, dah stand hoy, Rosy hoy macam am pung tu, moi goi channel tu pungi, adu macam ai video tu hafat cara gitu, moi goi channel macam tu pun ni ini nasi. Ada ya ham sakit macam itu, bagi angang tu gulap macam. Oh, suka. Adubu. Kita ngai view, kemain ada banana kemain tu. Oh, ke saya yang punya besar tadi dah. Sekmaigi bah, punya inau mapung di mai wakal hai tare. Karena mana, saya pun libu hari tu, ni makai penuh pama, aduh, kai penuh pama tu karakter tu sum kartun pun buka. Jadi sum yang mina kayak gitu, yang ke dalam tu hampir mami kata. Macam mana aku pun mah. Nanti dah, aku lebih impression hai tu betul. Lebih tu kemana?
ꯅꯨꯄꯤꯅ ꯄꯥꯝꯖꯕꯗꯣ ꯀꯩꯅꯣ ꯀꯣꯅꯣ ꯈꯪꯗꯕ ꯂꯩꯗꯅ ꯖꯁ ꯁꯨꯀꯤ ꯀꯦꯗꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯝꯇ ꯄꯣꯂꯤꯁ ꯇꯧꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯃꯤ ꯑꯃꯒꯤꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯦꯛꯇ ꯊꯤꯔꯕ ꯑꯗꯨ ꯋꯥ ꯅꯠꯇꯦꯕ ꯅꯨꯄꯤꯅ ꯌꯥꯅꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕ ꯍꯩꯇꯕ ꯌꯥꯅꯕ ꯑꯦꯛꯇꯤꯡ ꯍꯩꯇꯕ ꯃꯥꯏ ꯃꯑꯣꯡ ꯃꯇꯧ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯀꯩꯝ ꯌꯥꯎꯖꯗꯕ ꯑꯗꯨꯝꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯍꯟꯒꯗꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯩ ꯐꯦꯁꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯀꯔꯤ ꯏꯖꯨꯀꯦꯁꯟ ꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯅꯨꯄꯤꯒꯤ ꯀꯩꯒꯤ ꯑꯃ ꯑꯗꯨ ꯋꯥꯅꯤ ꯑꯗꯨ ꯀꯩꯝ ꯌꯥꯎꯖꯗꯕ ꯑꯃ ꯂꯥꯏꯐ ꯑꯃ ꯂꯩꯔꯦꯅ ꯍꯥꯄꯨꯗ ꯂꯩꯖꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯁꯣꯏ ꯎꯅꯕꯁꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯗꯥꯁꯅꯥꯟꯗ ꯑꯝꯇ ꯎꯅꯅꯕ ꯑꯝꯇ ꯍꯣꯠꯅꯒꯦ ꯇꯝꯃꯅꯤꯗ ꯍꯪꯖꯒꯦ ꯗꯥꯁꯅꯥꯟꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯦꯟꯖꯥꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯆꯝꯕ ꯑꯣꯏꯔꯦ ꯀꯥꯡꯁꯣꯏ ꯑꯣꯏꯔꯦ ꯆꯥꯔꯒꯦ ꯑꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯔꯥꯎꯗ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯔꯥꯎꯗ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯅꯨꯡꯉꯥꯏꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯁꯛꯑꯕꯅꯤꯅ ꯔꯣꯖꯤꯒꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯕꯤꯔꯤꯒꯦ ꯏꯔꯣꯟꯕꯅ ꯏꯍꯥꯎ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯩ ꯍꯥꯏꯅꯤ ꯖꯒꯥ ꯏꯁꯩ ꯁꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯖꯒꯥꯁꯦ ꯖꯒꯥꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯁꯩ ꯃꯈꯜꯁꯤꯅ ꯀꯔꯝꯕ ꯏꯁꯩ ꯃꯈꯜ ꯁꯛꯄꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯣꯛ ꯐ꯭ꯌꯨꯖꯟ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯦꯔꯣ ꯃꯌꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯦꯔꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨꯕ